National Highway 37 amadi 102 da free movement Yahalu, Indo-Myanmar border fencing athubada khabalu shillu, athuba matamda NRC chatna halu amadi relief camp ta leiriba Meeoi lishing humfumangagi Tangdangba Leipham athubada sinbiyu haiba demand sing yawba memorandum amangase Manipur Democratic Alliance na Manipuri Governor Lakshman Prasad Acharya da pishinkhre. Jiribam district yaudana nona semkiba Singi district sing hanagi phivamda thamgadamani haina naga sing na taliba demand ase maram chai naga sing na taliba demand ase pikebada irang ase tangkhai amadi hanthakigani haina Manipur Democratic Alliance ke convener TOMTV na fundurakle ngasi Manipur gi Governor Lakshman Prasad Acharya da memorandum pishinkhre aduga mari leinana babubarada leiba Safe Sena gi office ta pangtokhiba pawi mipam amada mahakna makata na hai Mamang chahigi May ohumdagi kuki singna maitayda landarakiba aduna maram oiraga mayumakai Leipham leitaduna relief camp leiriba sing ase kayam kuina relief camp ta leikigadori haibase miyamgi achauba wahang ama oirakli irang asina maram oiraga tampakta leiramba kuki sing so mayumda changlaga leiba ngamkhiroi Chorachandpur Kangpopi amadi Moreda leiramba maitay sing so mafam aduda hanjilaga leiba ngamkhiroi Chahi khara adumak changkigane maramaduna palibalengak asina relief camp ta awaba kudung chadaba kaya mayuk nadun leiriba miyamgi khanbiraga ahangba state land sing da makoigi Leipham amamam sinbiba matam oire Khongfam ase lokhat haudrabade relief camp ta leiriba irecha sing ase sofam nompham khangdaduna wakhal laina narakpagi fibam da leire haina mahakna phongdokhi mahakna makata na hai Mamangi lengang hana leizaramba district boundary sing semdokhiba adu jiribamgi oinadi yamnamak tangai fadaba amani haina lobi yai adubu atei chingi district singi oinadi naga furup singda chauna ninghanaba thokhanba ama oina lobi yai election khaktagi khalaga district boundary semdok semjin tawba ase tawridbane district boundary hanagi fibamda Thamnabagi matangda ngarang nahan naga CSO Singa Center da wari sanakhiba adu yamna afaba khongthang amani haina mahakna makhatana phungdokhi Akoigi Jiribam district se Jiribam de Imphal bawse 220 kilometers la peba sajida ingol gi sangwan gi kariguma KS ki kaiguma lakhasi sajida hotel da lekpa mari mata leita badana de paisa yam sangma khot position det ki sigi akoigi kano si da yengaga Masiki port simedi state government ni khudda tawsuno aduga Kangpokpi gumba akoigi Kangpokpi gumba dagi di atei atopa kano si akoigi Meeoi na piriba asid piriba district ase khoi state government da ngarang tripart talk ama central de state government na tawri se masi aidi Meeoi gi husiki naga gi kangpu na tawri se aidi maram chai na khale masi akhoi vote ki namukta khallaga akhoi sigi district se sumaina akhoi monopoly tawroi dabane Masi 9 district reduce to the roll back to the Akogi lady Munkunari share. Masi Tankai Madi, and Masi Handagana Habigi, Akui Manipur Democratic Alliance Kimbagi, Masi, sometimes state government of Tauriba, Adu Center of the state government of the Sanjaliba, Taipa Toki, Akui district turret, Handu Pugi Pocha, Masi Yamaram Sayana, I Shima Tamzagi.